Office Sabagidi Laibak Yam Fei Aduga Sangabadudi Matang Chade Haina Salungpham Apunba Meira PAIBI President THINGBAIJAM NGANGBITON FONGDORAKLI Wafam Singasi Salungpham Ward No. 7 Community Hall da Sinba Paugi Mifamada Fongdokibani Mahangna Hai Chatliba Thasigi Tang Kunga Matoida Thobal District Manung Chenna Leiba Wangjing Tekjam Lekaida Nauna Saba Video Office Ama Manipur ki Chief Minister Khemchana Sangakibadu Manipur Miyam ki Mayokta Tawbani Haina Lawi Irang khara lepli haiduna nungairingai thabal chongduna lila tawduna leiringai matamaduda kaishu tahongdraga tronglawbi ki issue aniga icha ahumga leikidabagi thodok asigi aroiba solution fawa puraktringaida Chief Minister na Sangabagi thoram ama lakpa haibase yamna matang chade haina lawi haiduna boycott tawjabani haiki Maragasida Wangjing Tentha Kendragi MLA gi mioi haibadi imagi mingthol fangba matik chadaba kharana Chief Minister gi khongchat aduda athingba pirakpa khudimak aikoina thingnagani haina lepkiba adu yamna laibak thibani haiki numit aduda thokiba thodok aduda sokna leiriba hairok part 2 kaithel manindagi elangbom nandavidasu mateng pangana bahonari manipur miyamasu tengbang binaba apel tawki Tronglawbi thodokta laikidraba singi mafamdasu Salungpham Apunba Meira PAIBIna awaba fongdokli hainasu mahakna makha taki ngasigi paugi mifam aduda Salungpham Apunba Meira PAIBI ki member kayasu sarugyaki akoi gi ngarang gi yamna amarom dadi laibak thiba haiba tare ngarang akoi wangjing side lomda sumaina video gi office ama thambirak pajibudi yamna laibak phai adubu ngarang gi jeng matang chade habagi akoina boycott tawjabagi matang je akoi ikai khimnajariba manipur gi Chief Minister Wai Khemchan magi khongchat po akoina boycott tawbagi maramdi hoji video gi officer se sangabagi thoram do tasengna matang chade nahan akoina yam nungai habadi irang khara lepingai thaban songdana lila tawdana langingai tudadi kaisu tawdhogdraga aduga tronglawbi gi issue ani ga isha ahunga legidabagi adugi aroiba solution dawda poroktingai gi serak asidaida akoi ikai sumnajariba Chief Minister na sumaina sangabagi thoroma langkhalakpa habaje yamna matang chade haidana akoina sumaina boycott tawjabani adugu masidaida akoi gi maki mioi kharana wangjingronggi ima haigadra Meira PAIBI maki nate moi ima gi mithon hangba matik chade mokoi singna sumaina koi gi Chief Minister gi khongcha sibu athingba pirakpu punamak aikoina punamak thingnagani haidana ka tawraga sumaina pangthokpa jidi tasengna yamna laibak thibani bot haibajidi matang matamna dum laagadabani bot haibajidi koi gi huina yena okna thadagadaba nate mina dum thadagadabani makoina dum makoigi matik charaba saduda haibibe yai e sumai tawdana sar miyamna yadaba haji ishorna yadaba gumbani aduna kitang matang chadri miyamji kitang warongnari kitang taptha jahabada ka shukagadaba nate sariba office do aigi jaga dani aikoigi office aikoigi ilai kaidani aikoigi iramdamdani aikoina dum ngak senjagani aduna maram aduna sumaina yamna side naiba haidi yamna manipur gi miyamga nupi khara khaka yam lan thengnaraga sumaina torokpa haibaje yamna laibak thibani senda adukumba mong sadaba sena leiraga yaba MLA minister kayaga hengoi hanga tawraga leiba koi aduguma nupi mata nate hojik mama oibi kaya na sa ibaje isu ani ga isa ahunga gi hojik leihidaba haksang ado loisandana asumna leiba haibaje imungduna kari orangani asuk yamna warba tangkaga sedaida Chief Minister na lawra iba thawtang je yamna matang chade haidana akoi asumaina boycott tawjagi bani waro bibe yade akoi madudaida sokhiba akoi hairoktagi elangbam landabi akoi yamna nungaijadi ichaji gi damakta chu akoi